ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯆꯦꯜꯂꯤꯉꯩꯗ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃꯒꯤ ꯑꯩꯈꯣꯏꯗ ꯕꯥꯔꯇꯣꯟ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯁꯔꯨꯛ ꯑꯃꯅꯦꯅ ꯂꯧꯖꯩ ꯑꯩꯈꯣꯏꯅ ꯈꯪꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯠꯄꯁꯤꯡ ꯆꯨꯝꯊꯣꯛꯍꯧꯅꯕ ꯗꯤꯟꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯆꯪꯁꯟꯅꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯐꯪꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯈꯟꯅ ꯅꯩꯅꯕ ꯃꯐꯝꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯁꯨꯟꯅꯠꯀꯤ ꯇꯔꯤꯀꯥ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯑꯐꯕ ꯑꯆꯨꯝꯕ ꯗꯤꯟꯒꯤ ꯃꯊꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯒꯠꯀꯅꯤ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗ ꯁꯤꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯑꯩꯈꯣꯏ ꯑꯪꯖꯨꯃꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃꯕꯨ ꯐꯪꯉꯗꯤ ꯑꯩ ꯁꯔꯨꯛ ꯌꯥꯅꯕ ꯍꯣꯠꯅꯖꯩ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯕ ꯈꯣꯠꯂꯨꯕꯁꯤꯡꯗꯨ ꯃꯁꯤꯅ ꯄꯥꯝꯕꯩ ꯑꯣꯏꯔꯒ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯕꯨ ꯃꯥꯐ ꯇꯧꯕꯤꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯎꯂꯃꯥꯁꯤꯡꯁꯤꯒꯤ ꯗꯨꯋꯥꯗꯒꯤ ꯑꯗꯨ ꯉꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯃꯧꯂꯥꯅꯥ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯧꯂꯥꯅꯥ ꯑꯅꯤꯅ ꯐꯣꯡꯕꯤꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯥꯏꯔꯤꯛ ꯍꯩꯇꯕꯁꯤꯡꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯐꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯁꯤꯗ ꯈꯔ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯋꯥ ꯁꯥꯗꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯁꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤ ꯌꯥꯝ ꯋꯥꯏꯀꯣ ꯑꯥꯔꯕꯤꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯥꯔꯕꯤ ꯃꯌꯦꯛꯁꯤ ꯅꯥꯟꯊꯣꯛꯄꯁꯤ ꯋꯥꯏꯑꯦꯕ ꯑꯗꯨ ꯃꯣꯏꯅ ꯍꯣꯠꯅꯗꯅ ꯑꯥꯔꯕꯤ ꯃꯌꯦꯛꯁꯤ ꯅꯥꯟꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯗꯨꯋꯥꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯁꯨ ꯏꯁꯂꯥꯝꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯂꯃꯥꯁꯤꯡꯁꯤꯗ ꯈꯨꯠ ꯊꯥꯕꯤꯗꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯐꯕ ꯃꯨꯁꯜꯃꯥꯟ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯂꯣꯏꯅꯅ